ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯨꯞꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄꯤ ꯑꯊꯣꯏꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯤꯖꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯑꯔꯤꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯆꯤꯡꯂꯦꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯤꯡꯂꯦꯟ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯌꯥꯝꯅ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯆꯤꯡꯂꯦꯟ ꯑꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯊꯣꯏꯕꯤꯒ ꯄꯨꯟꯅ ꯑꯄꯤꯛꯄ ꯌꯨꯝ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯊꯣꯏꯕꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ, ꯍꯥꯏꯕ ꯏꯟꯕꯤ, ꯃꯔꯝ ꯃꯣꯛꯄꯤ, ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯒꯨꯟꯁꯤꯡ ꯑꯁꯤꯗ ꯃꯥꯒꯤ ꯑꯄꯣꯛꯄ ꯄꯟꯊꯧ ꯆꯤꯡꯂꯦꯟꯅꯁꯨ ꯑꯊꯣꯏꯕꯤꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯑꯊꯣꯏꯕꯤ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯪꯂꯕ ꯃꯔꯝꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯝꯃꯤ꯫ ꯁꯦꯜ ꯂꯩꯇꯕꯅ ꯍꯦꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯆꯥꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯑꯃꯟꯕ ꯁꯦꯒꯥꯏꯔꯕ, ꯃꯆꯨ ꯊꯣꯛꯇ꯭ꯔꯕ ꯐꯤꯖꯣꯜ ꯉꯥꯛꯇꯅꯤ꯫ ꯂꯩꯀꯥꯏ ꯑꯃꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯁꯦꯜ ಖꯔ ꯄꯥꯏꯕ ꯏꯃꯨꯡꯁꯤꯡꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯁꯦꯠꯅꯔꯝꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯨꯝꯕ ꯐꯤꯖꯣꯜ ꯑꯌꯥꯝꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯠꯂꯤꯕ ꯑꯗꯨꯁꯨ꯫ ꯃꯄꯥ ꯆꯤꯡꯂꯦꯟꯗꯒꯤ ꯑꯊꯣꯏꯕꯤꯒꯤ ꯐꯤꯖꯣꯜꯁꯤꯡꯗꯨꯅ ꯍꯦꯟꯅ ꯐꯤꯕꯝ ꯀꯥꯏꯔꯝꯃꯤ, ꯁꯦꯒꯥꯏꯔꯕ, ꯃꯥꯟꯅꯗꯕ ꯃꯆꯨꯁꯤꯡꯅ ꯇꯥꯏꯁꯤꯟꯗꯨꯅ ꯐꯣꯠꯄ ꯉꯥꯛꯇꯅꯤ ꯑꯊꯣꯏꯕꯤꯒꯤ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ꯫ ꯐꯤ ꯑꯃꯟꯕ ꯁꯦꯠꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ, ꯅꯤꯡꯍꯟꯅꯕ ꯇꯧꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯃꯈꯣꯏꯗ ꯁꯦꯠꯄ ꯌꯥꯕ ꯐꯤꯖꯣꯜ ꯈꯔ ꯂꯩꯔꯤꯕ ꯑꯗꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯟꯕꯤꯔꯕꯅꯤ ꯍꯥꯏꯅ ꯄꯦꯟꯊꯣꯛꯂꯝꯃꯤ꯫ ꯑꯔꯩꯕ ꯈꯔꯗ ꯄꯦꯟꯊꯣꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯗ ꯍꯤꯡꯂꯝꯃꯤ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ꯫ ꯆꯔꯥ ꯐꯅ ꯍꯦꯜꯂꯕꯁꯨ, ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯤ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯆꯤꯡꯂꯦꯟ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯇꯝꯂꯝꯃꯤ꯫ "ꯏꯄꯥꯒꯤ ꯑꯊꯣꯏꯕꯤ, ꯏꯄꯥ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯀꯔꯝꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ ꯄꯥꯕꯨꯡ? ꯅꯆꯥ ꯑꯩꯗꯤ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ꯫ ꯌꯦꯡꯉꯣꯏ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯔꯒꯗꯕꯅꯤ꯫ ꯄꯥꯕꯨꯡꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯪꯒꯣꯜꯗ ꯊꯕꯛ ꯁꯨꯔꯅꯤ, ꯑꯗꯨꯒ ꯅꯪꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯆꯥꯛꯁꯪꯗ ꯊꯕꯛ ꯁꯨꯒꯗꯕꯅꯤ꯫ ꯌꯥꯅꯤꯡꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯅꯨꯀꯣ ꯏꯄꯥꯒꯤ ꯑꯊꯣꯏꯕꯤ꯫ ꯏꯄꯥ ꯏꯆꯥ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯊꯕꯛ ꯑꯃꯃꯝꯕꯨ ꯐꯪꯂꯕꯗꯤ ꯆꯥꯕ ꯊꯛꯄꯒꯤ ꯑꯋꯥꯕ ꯂꯩꯔꯔꯣꯏ꯫ ꯑꯁꯨꯛ ꯐꯕ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯂꯕꯗ ꯅꯆꯥꯅ ꯀꯩꯒꯤ ꯌꯥꯅꯤꯡꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯇꯥꯡꯅ ꯐꯪꯕ ꯃꯤꯀꯨꯞꯅꯤ ꯄꯥꯕꯨꯡ꯫ ꯊꯦꯡꯈꯤꯅꯤ, ꯐꯤ ꯌꯣꯝꯂꯁꯤ, ꯁꯅꯥ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯅꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯑꯊꯣꯏꯕꯤ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯑꯊꯣꯏꯕꯤꯗꯤ ꯃꯥꯅ ꯁꯦꯠꯂꯤꯕ ꯑꯃꯟꯕ ꯃꯆꯨ ꯊꯣꯛꯇ꯭ꯔꯕ, ꯃꯥꯟꯅꯗꯕ ꯃꯆꯨꯒꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯐꯣꯠꯂꯕ ꯐꯤꯖꯣꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕꯤ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯃꯥꯕꯨ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯑꯊꯣꯏꯕꯤ ꯎꯔꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯌꯦꯡꯉꯨꯅꯦ, ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤ, ꯑꯩꯅ ꯍꯥꯏꯗꯤ ꯑꯁꯤꯕꯨ ꯁꯦꯠꯅꯤ ꯍꯥꯏꯅ ꯁꯦꯠꯂꯤꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯕ? ꯑꯩꯒ ꯑꯣꯏꯔꯒꯗꯤꯅꯦ ꯉꯍꯥꯟꯅ ꯈꯣꯡꯕꯥꯟꯗ ꯂꯪꯊꯣꯛꯈ꯭ꯔꯅꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯤ ꯐꯤꯖꯣꯜꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯅꯨꯔꯥ ꯐꯥꯎ ꯑꯣꯏꯅꯔꯔꯣꯏ꯫ ꯐꯅ ꯂꯥꯏꯔꯕ ꯑꯣꯏꯔꯁꯨ ꯃꯥꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝꯁꯦ ꯁꯅꯥ ꯀꯣꯅꯨꯡꯅꯤ ꯈꯪꯒꯗꯕꯅꯤ꯫ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯐꯤ ꯃꯔꯣꯜ ꯁꯤꯗꯗꯤ ꯈꯔ ꯐꯖꯕ ꯁꯦꯠꯄ ꯌꯥꯏꯗꯅ꯫ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯕ ꯑꯗꯨ ꯑꯊꯣꯏꯕꯤ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯑꯊꯣꯏꯕꯤ ꯑꯗꯨ ꯃꯥꯒꯤ ꯊꯕꯛ ꯑꯃꯈꯛꯀꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯀꯩꯊꯦꯜ ꯑꯆꯧꯕ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯥꯅ ꯀꯩꯊꯦꯜ ꯑꯗꯨ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯥꯒꯤ ꯁꯦꯠꯅꯗ꯭ꯔꯕ ꯐꯤꯖꯣꯜ ꯈꯔ ꯌꯣꯟꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯌꯣꯜꯂꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯖꯩ, ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯅꯒꯗꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯤꯖꯣꯜꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯊꯤꯕ ꯐꯤꯖꯣꯜ ꯑꯃꯈꯛꯇꯤ ꯌꯥꯎꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗ ꯑꯊꯨꯕ ꯃꯇꯝꯗ ꯑꯍꯜ ꯑꯗꯨꯒꯤ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯃꯌꯥꯝꯅ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯔ ꯊꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯈꯛꯇꯤ ꯀꯅꯥꯝꯇꯅ ꯂꯩꯕꯤꯗ꯭ꯔꯤ꯫ ꯈ꯭ꯋꯥꯡꯒꯤ ꯃꯊꯪꯅ ꯑꯉꯧꯕ ꯃꯆꯨ ꯑꯣꯏꯕ, ꯑꯗꯨꯒ ꯈ꯭ꯋꯥꯡꯒꯤ ꯃꯈꯥꯅ ꯁꯟꯊꯤ ꯃꯆꯨ ꯑꯣꯏꯕ ꯐꯤꯖꯣꯜꯅꯤ꯫ ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯃꯤ, ꯅꯥꯡꯒꯜꯒꯤ ꯁꯔꯨꯛꯇꯨꯁꯨ ꯈꯔ ꯁꯦꯒꯥꯏꯔꯦ, ꯑꯗꯨꯒ ꯑꯇꯩ ꯃꯌꯥꯝꯗꯒꯤ ꯈꯖꯤꯛꯁꯨ ꯃꯟꯅ ꯎꯔꯦ꯫ ꯑꯊꯣꯏꯕꯤꯗꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫
ꯑꯕꯣ ꯁꯤꯒꯤ ꯐꯤꯖꯣꯜ ꯑꯁꯤꯕꯨ ꯁꯦꯜ ꯀꯌꯥ ꯑꯣꯏꯔꯕꯅꯣ? ꯏꯕꯦꯝꯃ ꯁꯤꯒꯤ ꯐꯤꯖꯣꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯜꯂꯦ. ꯃꯤ ꯑꯃꯠꯇꯅ ꯁꯦꯠꯅꯤꯡꯉꯔꯣꯏ. ꯏꯁꯨꯅ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝ ꯃꯅꯨꯡꯗ ꯐꯖ ꯐꯖꯕ ꯐꯤꯖꯣꯜꯁꯤꯡ ꯌꯥꯎꯔꯤ. ꯑꯗꯨꯗꯒꯤ ꯑꯃ ꯈꯜꯂꯨꯗꯅ. ꯑꯕꯣ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯐꯖꯕ ꯐꯤꯖꯣꯜ ꯑꯊꯤꯕ ꯐꯤꯖꯣꯜ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦꯗ. ꯑꯩꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯁꯨ ꯑꯩꯁꯦ ꯑꯃꯟꯕ ꯐꯤꯖꯦꯠ ꯐꯤꯒꯥꯏꯗ ꯁꯦꯠꯇꯨꯅ ꯂꯥꯛꯂꯕꯅꯤ. ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯎ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯍꯟꯅꯕ ꯑꯃꯠꯇ ꯄꯣꯛꯇꯦ. ꯑꯩꯒꯤ ꯁꯦꯠꯅꯕ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯤꯕꯅꯤ ꯑꯕꯣ. ꯐꯔꯦ ꯐꯔꯦ. ꯏꯁꯨꯅꯕꯨ ꯊꯋꯥꯏꯅ ꯈꯣꯏꯗꯥꯔꯕꯗꯤ ꯑꯕꯣꯛ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯁꯦ ꯁꯤꯗ ꯂꯩꯔꯦ. ꯅꯪꯅ ꯍꯥꯏꯕ ꯐꯤꯖꯣꯜ ꯑꯗꯨ. ꯁꯦꯜꯒꯤ ꯋꯥꯗꯤ ꯀꯌꯥꯅꯣ ꯅꯪꯒꯤ ꯑꯌꯥꯎꯕ. ꯅꯪꯅ ꯄꯤꯅꯤꯡꯕ ꯈꯔ ꯑꯗꯨ ꯍꯦꯛ ꯄꯤꯔꯝꯃꯨ. ꯐꯤꯖꯣꯜ ꯑꯁꯤ ꯁꯤꯠꯂꯔꯣꯏꯗꯕ ꯐꯤꯖꯣꯜ ꯑꯣꯏꯕꯅ ꯑꯕꯣꯛ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯀꯔꯤꯃꯠꯇ ꯊꯤꯔꯣꯏꯗ. ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯕꯗ ꯑꯊꯣꯏꯕꯤꯗꯨ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯛꯄ ꯁꯦꯜ ꯈꯔ ꯄꯤꯊꯣꯛꯂꯝꯂꯒ ꯑꯃꯟꯕ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯄꯨꯔꯛꯇꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ. ꯑꯊꯣꯏꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯅꯤꯁꯨꯕ ꯗꯣꯂꯥꯟ ꯃꯊꯣꯜ ꯑꯗꯨꯗ ꯑꯄꯤꯛꯄ ꯀꯥ ꯑꯃꯗ ꯂꯩꯔꯝꯃꯤ. ꯑꯊꯣꯏꯕꯤꯗꯨ ꯃꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯉꯁꯥꯏ マꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯈꯤꯕ ꯑꯃꯟꯕ ꯐꯤꯖꯣꯜ ꯑꯗꯨ ꯁꯠ ꯍꯣꯡꯗꯣꯛꯂꯝꯃꯤ. ꯐꯤꯖꯣꯜ ꯑꯗꯨ ꯌꯥꯝꯅ ꯃꯜꯂꯤ, ꯃꯆꯨ ꯀꯣꯛꯂꯤ. ꯁꯦꯒꯥꯏꯔꯒ ꯐꯣꯠꯄꯒꯤ ꯃꯐꯝꯁꯨ ꯌꯥꯝꯅ ꯂꯩꯔꯦ. ꯑꯗꯨꯕꯨ ꯑꯊꯣꯏꯕꯤ ꯃꯥꯅꯗꯤ ꯐꯤꯖꯣꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯔꯨꯔꯦ. ꯑꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ. ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ. ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕꯤ ꯑꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯐꯤꯖꯣꯜꯒ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯃꯟꯅ ꯎꯔꯕꯁꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯖꯣꯜꯁꯤꯡꯒꯤ ꯃꯔꯛꯇ ꯃꯁꯤꯅ ꯈꯔ ꯐꯖꯅ ꯎꯔꯦ. ꯃꯁꯤꯒꯤ ꯐꯤꯖꯣꯜꯁꯤ ꯑꯣꯏꯅ ꯑꯩ ꯅꯨꯡꯇꯤꯒꯤ ꯁꯦꯠꯂꯒꯦ. ꯀꯅꯥꯅ ꯈꯪꯅꯤ ꯃꯁꯤꯒꯤ ꯐꯤꯖꯣꯜ ꯑꯁꯤꯕꯨ ꯁꯦꯠꯄꯗꯒꯤ ꯑꯇꯩ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯑꯩꯕꯨ ꯎꯔꯒ ꯑꯩꯒꯤ ꯃꯔꯝꯗ ꯂꯣꯟꯅ ꯉꯥꯡꯅꯔꯤꯕ ꯑꯗꯣ ꯂꯦꯞꯈꯤꯕꯁꯨ. ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯑꯊꯣꯏꯕꯤ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯐꯤꯖꯣꯜ ꯑꯗꯨ ꯈꯛꯇ ꯁꯦꯠꯂꯝꯃꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯏ. ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯅꯩ. ꯂꯝꯗꯝ ꯑꯗꯨꯒꯤ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯎꯔꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯁꯤꯜꯂꯤ. ꯍꯟꯗꯛꯀꯤ ꯆꯥꯛꯂꯦꯟ ꯑꯁꯤꯗꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ, ꯁꯦꯕꯥꯔꯤ ꯈꯨꯗꯤꯡ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯍꯟꯒꯅꯤ ꯍꯥꯏꯔꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ. ꯃꯌꯥꯝꯅ ꯃꯥꯅ ꯊꯣꯛꯄ ꯍꯔꯥꯎꯅꯗꯨꯅ ꯃꯤ ꯑꯅꯤ ꯁꯨꯅ ꯄꯨꯟꯕ ꯈꯨꯗꯤꯡ ꯖꯨꯖꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯑꯊꯣꯏꯕꯤ ꯌꯥꯎꯔꯝꯗꯦ. ꯃꯇꯣꯝꯇ ꯂꯩꯗꯨꯅ ꯃꯥ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ. ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯤꯟꯃꯤꯁꯤꯡ, ꯁꯦꯕꯥꯔꯤꯁꯤꯡꯁꯦ ꯀꯌꯥꯗ ꯍꯔꯥꯎꯔꯤꯕ. ꯏꯅꯤꯡꯊꯧꯒ ꯃꯆꯥ ꯏꯕꯨꯡꯉꯣꯒꯅ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯍꯟꯗꯛꯀꯤ ꯆꯥꯛꯂꯦꯟ ꯑꯁꯤꯗꯗꯤ ꯁꯔꯨꯛ ꯌꯥꯍꯟꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯅꯨꯃꯤꯠꯇꯨꯗ ꯁꯦꯠꯅꯕ ꯐꯤꯖꯣꯜꯁꯤꯡ ꯈꯟꯕ ꯍꯧꯅꯈ꯭ꯔꯦ. ꯃꯀꯦ ꯁꯦꯝꯕꯒꯤ ꯋꯥꯔꯤꯅ ꯁꯅꯥ ꯀꯣꯅꯨꯡ ꯁꯤꯟꯕ ꯊꯨꯡꯅ ꯅꯤꯟꯈ꯭ꯔꯦ. ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯁꯨ ꯌꯥꯎꯅꯤꯡꯗꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯐꯤꯕꯝ ꯌꯦꯡꯗꯅ ꯌꯥꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯌꯥꯎꯕ ꯌꯥꯕ ꯅꯠꯇꯦꯗꯣ. ꯑꯩꯒꯤ ꯁꯦꯠꯅꯕ ꯐꯖꯕ ꯐꯤꯖꯣꯜ ꯑꯃꯠꯇ ꯂꯩꯇꯅ ꯏꯅꯤꯡꯊꯧ ꯃꯁꯥꯃꯛ ꯌꯥꯎꯒꯗꯕ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯑꯩ ꯀꯔꯝꯅ ꯌꯥꯎꯒꯗꯧꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯑꯊꯣꯏꯕꯤꯅ ꯈꯜꯂꯝꯃꯤ. ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯃꯥꯗꯤ ꯁꯔꯨꯛ ꯌꯥꯔꯔꯣꯏꯗꯕꯅꯤꯅ ꯃꯌꯥꯝꯒꯤ ꯋꯥꯔꯤꯗꯨ ꯌꯥꯎꯁꯤꯟꯕꯒꯤ ꯃꯍꯨꯠ ꯃꯁꯥꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯜꯂꯝꯃꯤ. ꯆꯥꯛꯂꯦꯟ ꯁꯤꯟꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯦ. ꯑꯌꯨꯛ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯁꯦꯕꯥꯔꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯥꯛꯂꯦꯟ ꯑꯗꯨ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯤ. ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯩꯁꯛꯄ ꯁꯩꯁꯛꯄꯤꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯍꯣꯔꯦꯟ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯅꯕ ꯑꯧꯔꯥꯏꯔꯝꯃꯤ. ꯋꯥꯏꯁꯤꯠꯄꯤ ꯅꯨꯄꯤꯁꯤꯡꯅꯁꯨ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯆꯥꯛꯂꯨꯛ ꯍꯥꯒꯗꯕ ꯀꯥ ꯑꯗꯨ ꯐꯖꯅ ꯁꯤꯠ ꯁꯦꯡꯕ ꯇꯧꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ. ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯆꯥꯛꯁꯪꯗꯁꯨ ꯆꯥꯛꯂꯨꯛꯁꯤꯡ ꯐꯖꯅ ꯁꯦꯝꯂꯗꯨꯅ ꯊꯝꯂꯦ. ꯆꯥꯛꯂꯦꯟ ꯑꯗꯨ ꯐꯪꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯅꯥꯏꯕ ꯐꯝꯅꯥꯏꯕꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗꯤ ꯃꯁꯛ ꯅꯥꯏꯕ ꯑꯇꯤꯊꯤꯁꯤꯡꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅ ꯇꯧꯔꯝꯃꯤ. ꯁꯩꯁꯛꯄ ꯁꯩꯁꯛꯄꯤꯁꯤꯡꯅ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯦꯕꯥꯔꯤ ꯑꯃꯗꯤ ꯁꯤꯟꯃꯤꯁꯤꯡꯗꯨ ꯏꯁꯩ ꯁꯛꯐꯝ ꯑꯗꯣꯝꯗ ꯂꯣꯏꯅ ꯆꯠꯅꯈꯤꯔꯝꯃꯤ. ꯃꯇꯥꯡ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯑꯊꯣꯏꯕꯤ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯑꯗꯨ ꯌꯥꯎꯗ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ. ꯄꯥꯕꯨꯡ, ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯆꯥꯛꯂꯦꯟ ꯑꯁꯤꯗ ꯌꯥꯎꯔꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯂꯤꯕꯣ?
ꯄꯥꯕꯨꯡꯒꯤ ꯑꯆꯥꯟꯕ ꯃꯔꯨꯞꯁꯤꯡꯅ ꯄꯥꯕꯨꯡꯕꯨ ꯉꯥꯏꯔꯝꯂꯣꯏꯗ꯭ꯔꯣ? ꯑꯩ ꯁꯔꯨꯛ ꯌꯥꯅꯤꯡꯗ꯭ꯔꯦꯗ ꯏꯄꯥꯒꯤ ꯏꯕꯦꯝꯃ꯫ ꯉꯁꯤꯗꯣ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯒꯣꯜꯁꯤꯡꯗꯨ ꯂꯣꯏꯅ ꯏꯔꯨ ꯂꯨꯊꯣꯛꯂꯨꯕꯅꯤ꯫ ꯏꯁꯥꯁꯤ ꯄꯨꯡꯇꯦꯛ ꯇꯦꯛꯂꯤ꯫ ꯑꯩ ꯐꯃꯨꯡꯗ ꯉꯟꯅ ꯇꯨꯝꯖꯔꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯩ ꯂꯥꯏꯔꯤ, ꯏꯆꯥꯗꯤ ꯀꯩꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯆꯠꯇ꯭ꯔꯤꯕꯅꯣꯅꯦ? ꯑꯩꯁꯨ ꯋꯥꯔꯤ ꯄꯥꯕꯨꯡ꯫ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯤꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯁꯦꯝ ꯁꯥꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯃꯌꯥꯝꯁꯨ ꯑꯩꯅ ꯂꯣꯏꯅ ꯐꯦꯡꯗꯣꯛꯂꯝꯂꯦ꯫ ꯋꯥꯃꯟꯕꯗꯨꯗ ꯇꯟꯗꯅ ꯑꯗꯨꯃꯛ ꯂꯥꯛꯂꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯥꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯑꯗꯨꯗꯤ꯫ ꯄꯥꯕꯨꯡꯁꯨ ꯐꯃꯨꯡꯗ ꯆꯪꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯆꯤꯡꯂꯦꯟꯗꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯤ꯫ ꯑꯊꯣꯏꯕꯤꯁꯨ ꯃꯥꯅ ꯁꯦꯠꯂꯤꯕ ꯑꯃꯟꯕ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯍꯣꯡꯗꯣꯛꯂꯒ ꯃꯥꯅ ꯇꯨꯝꯕꯗ ꯍꯦꯛ ꯍꯦꯛ ꯁꯦꯠꯅꯕ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯣꯝꯗ ꯆꯤꯡꯂꯦꯟꯁꯨ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯑꯇꯩ ꯑꯇꯩ ꯂꯩꯁꯥꯕꯤꯁꯤꯡ ꯑꯃꯗꯤ ꯃꯔꯦꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯆꯠꯈ꯭ꯔꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯇꯣꯝꯇ ꯆꯠꯇꯕ ꯑꯁꯤ ꯃꯄꯥ ꯑꯣꯏꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯋꯥꯍꯪ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯁꯣꯏꯗꯅ ꯊꯣꯛꯂꯝꯒꯅꯤ꯫ ꯑꯊꯣꯏꯕꯤꯅ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯑꯗꯨꯗ ꯆꯤꯡꯂꯦꯟꯗꯨ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯣꯏꯕꯤ, ꯅꯪꯕꯨ ꯇꯁꯦꯡꯅ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯆꯠꯂꯔꯣꯏ ꯍꯥꯏꯕ꯭ꯔꯅꯦ? ꯏꯄꯥꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯅꯪ ꯍꯧꯖꯤꯛ ꯅꯁꯥꯅ ꯍꯥꯟꯅꯤ꯫ ꯇꯥꯏꯕꯪꯄꯥꯜꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯃꯇꯝ ꯅꯠꯇ꯭ꯔꯤ꯫ ꯍꯣꯏ, ꯄꯣꯠꯂꯨꯝ ꯄꯨꯕ ꯊꯣꯛꯂꯕꯁꯨ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯇꯥꯡꯀꯛ ꯍꯥꯏꯕꯁꯤꯗ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯏ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯏꯄꯥꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯣ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯏꯄꯥꯅ ꯅꯪꯕꯨꯗꯤ ꯆꯠꯍꯟꯅꯤꯡꯉꯤꯗꯣ? ꯑꯊꯣꯏꯕꯤꯅ ꯇꯞꯂꯞꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯄꯥꯕꯨꯡ, ꯉꯁꯤꯒꯤ ꯆꯥꯛꯂꯦꯟ ꯑꯁꯤꯅ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ꯫ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯅꯤ꯫ ꯄꯥꯕꯨꯡ ꯃꯇꯣꯝꯇ ꯊꯝꯂꯝꯕꯗꯣ ꯅꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯇꯧꯕꯅꯤ꯫ ꯀꯣꯟꯅ ꯃꯇꯨꯡꯗ ꯑꯣꯏꯅ ꯅꯆꯥ ꯁꯔꯨꯛ ꯌꯥꯔꯒꯦ꯫ ꯅꯠꯇꯦ, ꯏꯆꯥꯅ ꯆꯥꯛꯂꯦꯟ ꯑꯁꯤꯗ ꯆꯠꯅꯤꯡꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯐꯖꯕ ꯐꯤꯖꯣꯜ ꯂꯩꯇꯕꯒꯤ ꯑꯣꯏꯗꯣꯏꯔꯥ? ꯍꯣꯏ ꯄꯥꯕꯨꯡ, ꯃꯗꯨꯁꯨ ꯃꯔꯝ ꯑꯆꯧꯕ ꯑꯃꯅꯤ꯫ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣꯅ ꯁꯤꯟꯕ ꯆꯥꯛꯂꯦꯟꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯐꯝꯅꯥꯏꯕꯤꯁꯤꯡ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯅꯥꯏꯕꯦꯝꯃꯁꯤꯡꯁꯨ ꯑꯇꯤꯊꯤ ꯑꯣꯏꯅ ꯂꯥꯛꯀꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯃꯟꯕ ꯁꯦꯒꯥꯏꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯦꯋꯥꯔꯤꯁꯤꯡꯒꯤ ꯃꯃꯥꯏ ꯈꯨꯅꯕ ꯊꯕꯛꯅꯤ ꯄꯥꯕꯨꯡ꯫ ꯍꯣꯏꯅꯦ, ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤꯗꯣ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯇꯣꯜꯂꯤꯗ꯫ ꯑꯩꯁꯨ ꯏꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯖꯕ ꯐꯤꯖꯣꯜ ꯑꯃꯠꯇ ꯊꯣꯟꯕꯤꯕ ꯉꯝꯗꯦ꯫ ꯀꯩꯒꯨꯝꯕ ꯏꯆꯥꯒꯤ ꯐꯖꯕ ꯐꯤꯖꯣꯜ ꯂꯩꯔꯝꯂꯕꯗꯤ ꯏꯆꯥꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯕ ꯐꯪꯂꯝꯒꯅꯤ꯫ ꯂꯥꯏꯔꯕ ꯍꯥꯏꯕ ꯂꯥꯏꯔꯕꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯕ ꯖꯥꯠꯅꯤꯗ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯕꯨ ꯏꯈꯣꯡ ꯏꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯍꯦꯛ ꯊꯝꯃꯤ꯫ ꯄꯥꯕꯨꯡ, ꯌꯥꯔꯤꯁꯤ ꯇꯨꯝꯃꯣ꯫ ꯑꯔꯦꯝꯕꯗ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯜꯂꯅꯨ꯫ ꯑꯩꯈꯣꯏꯁꯨ ꯋꯥꯔꯒꯗ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯏꯄꯥ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯇꯝꯂꯝꯒꯅꯤ꯫ ꯃꯇꯝ ꯑꯗꯣ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯇꯨꯝꯅꯕ ꯇꯧꯔꯣ꯫ ꯅꯆꯥ ꯑꯩꯁꯨ ꯑꯩꯒꯤ ꯐꯤꯖꯣꯜꯁꯦ ꯊꯨꯞꯆꯤꯜꯂꯝꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕꯤ ꯑꯗꯨ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯁꯦꯠꯅꯕ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯑꯃꯟꯕ ꯐꯤꯖꯣꯜ ꯑꯗꯨ ꯐꯖꯅ ꯃꯁꯥ ꯅꯥꯟꯅ ꯊꯨꯞꯇꯨꯅ ꯍꯌꯦꯡ ꯁꯦꯠꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯊꯣꯏꯕꯤꯅ ꯐꯤꯖꯣꯜ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯜꯂꯕ, ꯑꯊꯤꯕ, ꯁꯦꯒꯥꯏꯕꯒꯤ ꯐꯣꯠꯂꯕ ꯐꯤꯖꯣꯜ ꯑꯗꯨ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯧꯒꯨꯝ ꯃꯁꯥ ꯃꯇꯣꯝꯇ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯃꯈꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯉꯧꯕ ꯑꯃꯗꯤ ꯁꯟꯊꯤ ꯃꯆꯨ ꯑꯣꯏꯈꯤꯕ ꯑꯗꯣ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯕ ꯐꯤꯖꯣꯜ ꯃꯌꯥꯝꯂꯛꯇꯒꯤ ꯏꯇꯣꯞ ꯇꯣꯞꯅ ꯃꯒꯨꯟ ꯂꯩꯕ ꯐꯤꯖꯣꯜ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯑꯊꯣꯏꯕꯤ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯄꯥ ꯃꯆꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ꯫ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯀ ꯄꯥꯡꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯄꯨ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ꯫ ꯏꯄꯥ ꯏꯆꯥꯒꯤ ꯑꯋꯥꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯥꯅ ꯎꯕꯤꯔꯦ꯫ ꯅꯪꯅ ꯆꯠꯅꯤꯡꯕ ꯑꯃꯗꯤ ꯏꯄꯥꯅ ꯆꯠꯍꯟꯅꯤꯡꯕ ꯑꯗꯣ ꯃꯥꯅ ꯎꯕꯤꯔꯗꯨꯅ ꯐꯤꯖꯣꯜ ꯑꯁꯤ ꯅꯪꯉꯣꯟꯗ ꯈꯨꯗꯣꯜ ꯇꯝꯂꯛꯂꯕꯅꯤ꯫ ꯏꯆꯥꯒꯤ ꯃꯜꯂꯕ, ꯊꯤꯔꯕ ꯐꯤꯖꯣꯜ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯐꯖꯔꯕ ꯑꯍꯟꯕ ꯐꯤꯖꯣꯜ ꯑꯃ ꯑꯣꯟꯊꯣꯛꯂꯦ꯫ ꯁꯠ-ꯁꯠ ꯁꯦꯠꯂꯣ, ꯅꯁꯝ ꯅꯅꯥ ꯍꯥꯠꯇꯣꯛꯂꯣ꯫ ꯑꯗꯨꯒ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯔꯣꯏ ꯏꯄꯥꯒꯤ ꯑꯊꯣꯏꯕꯤ꯫ ꯑꯊꯣꯏꯕꯤꯁꯨ ꯇꯤꯉꯛ ꯇꯤꯉꯛ ꯐꯤꯖꯣꯜ ꯑꯗꯨꯗ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯄꯥ ꯆꯤꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯪꯂꯥꯟꯒ ꯆꯞ ꯃꯥꯟꯅꯔꯤ ꯄꯥꯕꯨꯡ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯑꯩꯅ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯂꯛꯄꯗ ꯅꯣꯡꯃꯇ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯄꯥꯕꯨꯡ꯫
ꯍꯣꯏꯗꯤ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯅꯪ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯊꯦꯡꯈ꯭ꯔꯒꯅꯤꯅꯦ ꯏꯕꯦꯝꯃ ꯑꯩ ꯆꯠꯈ꯭ꯔꯒ ꯄꯥꯕꯨꯡ ꯃꯇꯣꯝꯇ ꯀꯔꯝꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯏꯄꯥꯗꯤ ꯉꯁꯥꯏ ꯊꯕꯛ ꯈꯔ ꯋꯥꯔꯨꯕꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯁꯤꯅ ꯇꯨꯝꯈ꯭ꯔꯒꯅꯤ ꯏꯆꯥꯗꯤ ꯅꯍꯥꯅꯤ ꯅꯔꯦꯡ ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯑꯋꯥꯕ ꯀꯥꯎꯊꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯆꯥ ꯑꯩ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯨꯅꯕ ꯂꯣꯏꯁꯤꯜꯂꯒꯦ ꯄꯥꯕꯨꯡ ꯄꯣꯊꯥꯕꯤꯍꯧꯔꯣꯀꯣ ꯍꯣꯏ ꯅꯪꯗ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯊꯦꯡꯈꯤꯕꯅ ꯍꯥꯟꯒꯅꯤ ꯑꯁꯨꯝꯅ ꯃꯄꯥꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯑꯊꯣꯏꯕꯤ ꯑꯗꯨ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤ ꯑꯊꯣꯏꯕꯤ ꯃꯥꯁꯨ ꯂꯩꯁꯥꯕꯤꯅꯤ ꯀꯔꯤꯒꯤꯗꯤ ꯆꯠꯅꯤꯡꯂꯣꯏ ꯑꯗꯨꯒꯨꯝꯕ ꯆꯥꯎꯔꯕ ꯊꯧꯔꯝ ꯑꯃꯗ ꯃꯔꯦꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯦꯅ ꯅꯥꯟꯅ ꯆꯠꯈꯤꯕ ꯎꯔꯒ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯕꯁꯨ ꯃꯥꯒꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯟꯅ ꯈꯪꯖꯕꯒꯤ ꯋꯥꯇꯅꯤ ꯑꯊꯣꯏꯕꯤꯗꯨ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯆꯠꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯐꯖꯅ ꯇꯥꯊꯣꯛꯂꯦ ꯃꯁꯝ ꯃꯅꯥ ꯐꯖꯅ ꯍꯥꯠꯂꯦ ꯃꯤ ꯈ꯭ꯋꯥꯏ ꯑꯇꯩ ꯂꯩꯁꯥꯕꯤꯒꯨꯝꯅ ꯃꯃꯥꯏꯗ ꯃꯌꯥꯝ ꯑꯃ ꯃꯀꯦ ꯁꯦꯝꯕ ꯑꯗꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯀꯦ ꯁꯦꯝꯅꯕ ꯄꯣꯠꯁꯨ ꯃꯥꯒꯤꯗꯤ ꯂꯩꯖꯗꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯊꯣꯏꯕꯤ ꯑꯗꯨ ꯉꯁꯥꯏ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯧꯒꯨꯝ ꯊꯣꯔꯛꯈꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯁꯦꯠꯆꯤꯜꯂꯝꯃꯤ ꯉꯍꯥꯟ ꯃꯈꯩ ꯑꯃꯟꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯕꯒꯤ ꯈꯪꯂꯨꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯔꯝꯃꯤ ꯃꯥꯒꯤ ꯐꯖꯕ ꯑꯗꯨꯗ ꯐꯤꯖꯣꯜ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯃꯊꯧ ꯍꯥꯞꯂꯝꯃꯤ ꯃꯆꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯄꯦꯟꯅ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯖꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟ ꯑꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯎꯄꯨ ꯃꯆꯥ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯨꯅ ꯆꯤꯡꯂꯦꯟꯅ ꯃꯅꯨꯡꯗꯒꯤ ꯃꯌꯣꯝ ꯃꯆꯥ ꯑꯃꯈꯛ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯌꯣꯝ ꯑꯗꯨꯕꯨ ꯍꯥꯡꯗꯨꯅ ꯌꯦꯡꯕꯗ ꯃꯅꯨꯡꯗ ꯂꯤꯛ ꯑꯃꯒ ꯁꯅꯥꯖꯨꯔꯥ ꯑꯃꯒ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯂꯤꯛ ꯑꯗꯨꯒ ꯁꯅꯥꯒꯗꯨ ꯆꯤꯡꯂꯦꯟꯅ ꯃꯆꯥꯅꯨꯄꯤ ꯑꯊꯣꯏꯕꯤꯗ ꯄꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯦ ꯃꯁꯤ ꯂꯧꯁꯤꯜꯂꯨ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯁꯛ ꯉꯥꯛꯇꯅꯤ ꯍꯌꯦꯡ ꯅꯪꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯕ ꯃꯇꯝ ꯅꯪꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯪꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯥꯛꯂꯦꯟꯒꯤ ꯊꯧꯔꯝ ꯑꯃ ꯌꯥꯎꯕ ꯆꯠꯂꯒꯅꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯅ ꯅꯪꯒꯤ ꯏꯃꯥꯒꯤ ꯈꯨꯗꯣꯜ ꯑꯁꯦ ꯏꯆꯥꯗ ꯄꯤꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯝ ꯆꯥꯔꯕꯅꯤ ꯁꯦ ꯃꯁꯤ ꯂꯧꯁꯤꯜꯂꯨ ꯃꯄꯥꯅ ꯄꯤꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯊꯣꯏꯕꯤꯅ ꯂꯧꯁꯤꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡ ꯅꯆꯥꯅ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯇꯝꯂꯝꯕ ꯈꯨꯗꯣꯜ ꯑꯁꯦ ꯅꯆꯥ ꯑꯩꯅ ꯇꯦꯛꯇ ꯀꯥꯏꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯅꯥꯛꯇ ꯊꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯑꯊꯣꯏꯕꯤꯅ ꯃꯥꯒꯤ ꯉꯛꯁꯝꯗ ꯂꯤꯛ ꯑꯗꯨꯕꯨ ꯁꯤꯖꯤꯜꯂꯤ ꯑꯗꯨꯒ ꯃꯅꯥꯗ ꯁꯅꯥ ꯑꯗꯨꯁꯨ ꯁꯤꯔꯝꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯄꯟꯊꯧꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯆꯥꯛꯂꯦꯟꯒꯤ ꯊꯧꯔꯝ ꯁꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯊꯣꯏꯕꯤ ꯃꯈꯣꯡ ꯊꯥꯡꯂꯛꯂꯝꯃꯤ ꯆꯥꯛꯂꯦꯟ ꯁꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯁꯨ ꯁꯩꯁꯛꯄ ꯁꯩꯁꯛꯄꯤꯁꯤꯡꯒꯤ ꯏꯁꯩꯒꯤ ꯁꯨꯔꯗ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯖꯨꯔꯥ ꯖꯨꯔꯥ ꯁꯦꯝꯗꯨꯅ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯝꯃꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯑꯇꯣꯞꯄ ꯂꯝꯗꯝꯁꯤꯡꯒꯤ ꯃꯖꯥ ꯏꯕꯦꯝꯃꯁꯤꯡꯁꯨ ꯐꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯇꯧꯗꯨꯅ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯇꯥꯟꯊꯥ ꯅꯥꯏꯅ ꯁꯛꯂꯤꯕ ꯁꯩꯁꯛꯄ ꯁꯩꯁꯛꯄꯤꯁꯤꯡꯒꯤ ꯏꯁꯩꯒꯤ ꯁꯨꯔꯒ ꯆꯥꯟꯅꯅ ꯖꯒꯣꯏ ꯁꯥꯔꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯑꯣꯟꯊꯣꯛꯅꯁꯨ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯅꯨꯡꯉꯥꯏꯅ ꯊꯧꯔꯝ ꯑꯗꯨ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯨꯞꯁꯤꯟꯕ ꯉꯝꯂꯝꯗꯦ ꯁꯔꯨꯛ ꯌꯥꯗꯕꯒꯤ ꯗꯟꯗꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕꯅꯤ ꯃꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯤꯡꯕꯅ ꯈꯣꯔꯛ ꯈꯣꯔꯛ ꯈꯣꯠꯂꯕꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯆꯥꯎꯔꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯗꯨꯅ ꯂꯝꯗꯝ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯖꯥ ꯏꯕꯦꯝꯃꯁꯤꯡꯕꯨ ꯑꯇꯤꯊꯤ ꯑꯣꯏꯅ ꯂꯥꯛꯄꯤꯅꯕ ꯊꯑꯣꯏꯅ ꯃꯥ ꯃꯁꯛ ꯆꯠꯇꯨꯅ ꯍꯥꯏꯔꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯆꯥꯛꯂꯦꯟ ꯑꯁꯤ ꯁꯤꯜꯂꯤꯕꯒꯤ ꯃꯔꯝꯗ ꯑꯩꯒ ꯆꯥꯟꯅꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯕ ꯑꯩꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯄ ꯉꯝꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯐꯥꯎ ꯎꯗ꯭ꯔꯤ ꯑꯩꯕꯨ ꯄꯥꯕꯨꯡ ꯎꯗ꯭ꯔꯤꯉꯩ ꯃꯤ ꯀꯅꯥꯝꯇ ꯈꯪꯗ꯭ꯔꯤꯉꯩ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯍꯧꯔꯁꯤꯔꯅꯤ ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯑꯗꯣ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯛꯂꯝꯃꯤ
ꯇꯟꯖꯥ ꯑꯗꯨ ꯆꯞ ꯆꯥꯅ ꯑꯊꯣꯏꯕꯤ ꯑꯗꯨ ꯆꯥꯛꯂꯦꯟꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕ ꯆꯥꯎꯔꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯂꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯊꯣꯏꯕꯤꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯑꯗꯨ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯃꯉꯣꯟꯗ ꯂꯣꯏꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯛꯂꯝꯃꯤ꯫ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ, ꯃꯤꯑꯣꯏ ꯃꯤꯇꯧ, ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯃꯗꯤ ꯁꯛꯇ ꯆꯨꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯤ ꯑꯊꯣꯏꯕꯤ ꯑꯗꯨ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯂꯝꯗꯦ꯫ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯐꯥꯎꯕ ꯑꯊꯣꯏꯕꯤꯗꯒꯤ ꯃꯤꯠꯌꯦꯡ ꯆꯣꯏꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯊꯣꯏꯕꯤꯅ ꯀꯥꯆꯤꯟ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗꯨ ꯑꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥꯎ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥ ꯑꯁꯤꯗ ꯁꯥꯕꯤ ꯑꯣꯏꯕ ꯑꯩꯅ ꯅꯨꯖꯥ ꯅꯪꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯃꯤꯟꯅꯅꯤꯡꯉꯤ꯫ ꯅꯨꯖꯥ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ꯫ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯁꯣꯝꯅ ꯍꯥꯏꯕ ꯑꯩꯅ ꯑꯌꯥꯕ ꯄꯤꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯑꯃꯗꯤ ꯑꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯌꯥꯝ ꯃꯥꯡꯗ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗꯤ ꯑꯊꯣꯏꯕꯤꯅ ꯃꯅꯥꯛꯇ ꯂꯩꯔꯕꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯆꯥꯛꯂꯦꯟꯒꯤ ꯊꯧꯔꯝ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯊꯣꯏꯕꯤ ꯑꯗꯨꯁꯨ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯥꯒꯤ ꯂꯤꯈꯨꯟ ꯊꯤꯕ ꯈꯪꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅꯗꯤ ꯑꯊꯣꯏꯕꯤꯕꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯑꯊꯣꯏꯕꯤꯗꯤ ꯑꯗꯨꯃꯛ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯅꯤꯡꯉꯝꯗꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯥꯏꯌꯣꯟ ꯑꯣꯏꯕ ꯖꯥꯠꯂꯥ? ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯕ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯥꯡꯈꯤꯅꯦ꯫ ꯑꯩꯅꯁꯨ ꯃꯥꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯕ ꯑꯩꯒꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯃꯁꯛ ꯇꯥꯛꯀꯦ ꯇꯧꯔꯒ ꯃꯥꯗꯤ ꯑꯗꯨꯃꯛ ꯃꯐꯝ ꯈꯪꯗ ꯃꯥꯡꯈ꯭ꯔꯦꯗꯣ꯫ ꯁꯣꯝꯗ ꯑꯊꯣꯏꯕꯤ ꯑꯗꯨ ꯆꯥꯛꯂꯦꯟꯒꯤ ꯊꯧꯔꯝ ꯁꯤꯜꯂꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯇꯨꯃꯤꯟ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯦꯟꯆꯠ ꯇꯧꯅ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯃꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤꯕ ꯑꯗꯨ ꯀꯅꯥꯅꯁꯨ ꯎꯍꯧꯔꯝꯗꯦ꯫ ꯑꯊꯣꯏꯕꯤꯅ ꯃꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯊꯣꯏꯕꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯇꯧꯗ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯍꯣꯡꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯗꯥꯡ ꯑꯣꯟꯅꯅ ꯐꯠ ꯐꯠ ꯊꯨꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯃꯈꯗꯥꯡ ꯑꯣꯟꯅꯅ ꯊꯨꯞꯄꯒ ꯐꯤꯖꯣꯜ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯟꯕ ꯑꯊꯤꯕ ꯐꯤꯖꯣꯜ ꯑꯗꯨꯗ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯊꯣꯏꯕꯤ ꯑꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯒꯤ ꯃꯪꯂꯥꯟꯗꯁꯨ ꯉꯁꯥꯏ ꯃꯥꯒ ꯃꯖꯥ ꯏꯕꯨꯡꯉꯣꯒ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯊꯣꯏꯕꯤꯒꯤ ꯃꯐꯝꯗꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤ ꯄꯨꯟꯁꯤꯗ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯑꯍꯤꯡ ꯑꯃꯈꯛꯅꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯌꯧꯔꯛꯂꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯑꯊꯣꯏꯕꯤꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯄꯥꯕꯨꯡꯗ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯊꯣꯔꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯉꯔꯥꯡ ꯑꯩꯅ ꯆꯥꯛꯂꯦꯟꯒꯤ ꯊꯧꯔꯝ ꯁꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯃꯐꯝꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯑꯩꯁꯦ ꯉꯔꯥꯡꯗꯤ ꯌꯥꯝꯅ ꯐꯖꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯅꯦ ꯄꯥꯕꯨꯡ, ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯉꯔꯥꯡ ꯑꯩꯅ ꯀꯥꯆꯤꯟ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯅꯕ ꯍꯥꯏꯔꯛꯂꯤꯕ꯫ ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯊꯣꯛꯂꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯗꯣ ꯊꯧꯔꯝꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯖꯒꯣꯏ ꯁꯥꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯊꯧꯔꯝꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩ ꯇꯨꯃꯤꯟꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗ ꯑꯗꯨꯃꯛ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ꯫ ꯑꯗꯣ ꯅꯪꯕꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ, ꯃꯤꯡ ꯂꯩꯐꯝꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗ ꯍꯥꯏꯗꯣꯛꯂꯝꯕ꯭ꯔꯥ? ꯍꯥꯏꯗꯣꯛꯂꯝꯗꯦꯗ, ꯀꯗꯥꯏꯗꯒꯤ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯥꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯥꯒ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯕꯤ, ꯐꯤꯖꯦꯠ ꯐꯤꯀꯥꯏꯗ ꯁꯦꯠꯄꯤ ꯁꯦꯋꯥꯔꯤꯅꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯁꯥꯎꯔꯛꯀꯅꯤ ꯈꯟꯗꯨꯅ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯂꯝꯗꯦ ꯄꯥꯕꯨꯡ꯫ ꯍꯣꯏꯅꯦ, ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤꯅꯦ꯫ ꯃꯥꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯔꯕ ꯏꯄꯥꯒꯤ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯃꯥꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯆꯥꯎꯔꯕ ꯁꯝꯕꯜ ꯑꯃ ꯈꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯥꯗꯤ ꯃꯥꯒ ꯃꯔꯦꯡ ꯆꯥꯟꯅꯕ ꯃꯖꯥ ꯏꯕꯦꯝꯃ ꯑꯃꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯈꯤꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗꯅꯤ ꯑꯊꯣꯏꯕꯤ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯆꯥꯛꯁꯪ ꯑꯃꯗꯤ ꯁꯪꯒꯣꯜ ꯁꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯉꯛꯄ ꯑꯃꯗꯤ ꯊꯥꯖꯗꯕ ꯄꯥꯎ ꯑꯃꯈꯛ ꯃꯌꯥꯝꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯝꯃꯤ꯫ ꯉꯔꯥꯡꯒꯤ ꯆꯥꯛꯂꯦꯟꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯅꯨꯡꯗꯥꯡꯁꯨ ꯁꯤꯟꯒꯅꯤ ꯍꯥꯏꯌꯦ꯫ ꯏꯅꯤꯡꯊꯧꯅ ꯉꯁꯥꯏꯅ ꯌꯥꯊꯪ ꯄꯤꯔꯛꯂꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯇꯝ ꯃꯥꯡꯍꯜꯂꯒꯨꯝꯁꯤ, ꯊꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯟꯍꯧꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯄꯣꯠꯆꯩꯁꯤꯡ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯅꯔꯛꯂꯒꯅꯤ꯫
ꯑꯅꯧꯕ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯕꯗ ꯑꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯄꯣꯛꯆꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗ꯫ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯨ ꯑꯩ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯊꯤꯛ ꯇꯧꯃꯤꯟꯅꯕ ꯐꯪꯂꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯊꯣꯏꯕꯤ ꯑꯗꯣ ꯆꯥꯛꯁꯪ ꯑꯗꯨꯗ ꯑꯇꯩ ꯁꯦꯕꯥꯔꯤꯁꯤꯡꯒ ꯄꯨꯟꯅ ꯅꯨꯡꯗꯥꯡꯒꯤ ꯊꯧꯔꯝꯒꯤꯗꯃꯛ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯁꯤꯟꯅꯔꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯈꯨꯠꯏꯆꯦ ꯄꯤꯈꯤꯕ ꯑꯇꯤꯊꯤꯁꯤꯡ ꯃꯊꯪ ꯂꯥꯛꯇꯨꯅ ꯆꯥꯛꯂꯦꯟ ꯁꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯑꯊꯣꯏꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟꯁꯨ ꯃꯁꯥꯒꯤ ꯃꯊꯧ ꯂꯣꯏꯅꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯆꯤꯡꯂꯦꯟꯗꯨ ꯉꯁꯤꯁꯨ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯨꯕꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯉꯟꯅ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯊꯣꯏꯕꯤꯁꯨ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯨꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯊꯣꯏꯕꯤ ꯃꯃꯤꯠ ꯃꯃꯥꯏ ꯇꯥꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯈꯥꯗꯥꯡ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯃꯟꯕ ꯐꯤꯖꯣꯜ ꯑꯗꯨ ꯏꯁꯤꯡ ꯃꯆꯨꯒꯤ ꯌꯥꯝꯅ ꯏꯪ ꯂꯥꯎꯕ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯃꯈꯛ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯉꯔꯥꯡꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯗꯨꯗꯒꯤ ꯉꯁꯤꯒꯤ ꯏꯁꯤꯡ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯁꯤꯅ ꯐꯖꯕ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ꯫ ꯐꯤꯖꯣꯜ ꯑꯗꯨꯅ ꯃꯈꯜꯒꯤ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯣꯜꯂꯛꯄ ꯑꯗꯨꯗ ꯆꯤꯡꯂꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ ꯏꯆꯥꯅꯨꯄꯤ, ꯅꯪꯒꯤ ꯐꯤꯖꯣꯜ ꯑꯁꯤ ꯑꯆꯝꯕ ꯐꯤꯖꯣꯜ ꯅꯠꯇꯦ, ꯃꯍꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯐꯤꯖꯣꯜꯅꯤ꯫ ꯑꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ꯫ ꯑꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯑꯊꯣꯏꯕꯤ ꯑꯗꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯣꯏꯁꯤꯟꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯏꯁꯤꯡ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯃꯥꯒꯤ ꯄꯥꯕꯨꯡꯅ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯂꯤꯛ ꯑꯃꯗꯤ ꯁꯅꯥꯗꯨ ꯁꯤꯖꯤꯜꯂꯝꯃꯤ꯫ ꯄꯨꯝꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯊꯣꯏꯕꯤꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯂꯦꯟ ꯁꯤꯜꯂꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯤꯅ ꯆꯥꯛꯂꯦꯟ ꯁꯤꯜꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯅꯨꯄꯤꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯃꯖꯥ ꯏꯕꯦꯝꯃ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯊꯣꯏꯕꯤꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯍꯦꯟ ꯍꯦꯜꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯁꯨ ꯉꯁꯥꯏ ꯃꯈꯩ ꯃꯉꯛ ꯂꯩꯗꯨꯅ ꯑꯊꯣꯏꯕꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇ ꯑꯊꯣꯏꯕꯤꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗꯨ ꯑꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯥꯒ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯊꯣꯏꯕꯤꯅ ꯑꯌꯥꯕ ꯄꯤꯔꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯝꯃꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯖꯒꯣꯏ ꯁꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯈꯤꯗꯨꯅ ꯆꯥꯛꯂꯦꯟ ꯄꯨꯟꯅ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯂꯥꯛꯂꯤꯕ ꯑꯇꯤꯊꯤꯁꯤꯡ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯊꯣꯏꯕꯤ ꯑꯗꯨ ꯉꯁꯤꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯇꯨꯃꯤꯟꯅ ꯀꯅꯥ ꯈꯪꯍꯟꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯤ꯫ ꯑꯊꯣꯏꯕꯤꯗꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯉꯍꯥꯟꯈꯩ ꯇꯧꯕ ꯃꯊꯧ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯆꯥꯛꯁꯪꯗ ꯊꯕꯛ ꯇꯧꯕꯤ ꯑꯇꯩ ꯁꯦꯕꯥꯔꯤꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯊꯣꯏꯕꯤ ꯑꯁꯨꯝ ꯇꯥꯔꯝꯃꯤ꯫ ꯉꯔꯥꯡꯁꯨ ꯉꯍꯥꯟꯁꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯃꯁꯛ ꯈꯪꯕ꯭ꯔꯣ ꯅꯈꯣꯏꯕꯣ? ꯀꯅꯥꯅ ꯈꯪꯗꯣꯏꯅꯣꯗ, ꯑꯩꯈꯣꯏꯗꯤ ꯆꯥꯛꯁꯪꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯕꯅꯤꯅ꯫ ꯑꯗꯣ ꯅꯨꯄꯤꯗꯣ ꯃꯁꯛꯇꯤ ꯌꯥꯝꯅ ꯐꯖꯩ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯈꯛꯇ ꯅꯠꯇꯅ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯃꯤꯀꯣ꯫ ꯑꯁꯨꯝꯅ ꯁꯦꯕꯥꯔꯤꯁꯤꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯕꯨ ꯇꯥꯔꯒ ꯑꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯀꯔꯤ ꯍꯥꯏꯅꯍꯧꯔꯤ ꯍꯥꯏꯕꯗꯨ ꯃꯥ ꯇꯥꯔꯨꯗ꯭ꯔꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯂꯩꯕꯥꯛꯅ ꯁꯥꯕ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯒꯨꯍꯥ ꯑꯗꯣꯝꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯤꯅ ꯒꯨꯍꯥꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯒꯨꯍꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯃꯇꯣꯝꯇ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯔꯤ ꯋꯥꯈꯜꯒꯤ ꯆꯤꯟꯇꯥꯕꯨ ꯇꯧꯔꯤꯕ? ꯉꯍꯥꯟꯈꯩꯗꯤ ꯁ꯭ꯋꯥꯏꯗ ꯅꯣꯡꯃꯇ ꯂꯥꯛꯇꯕꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣꯁꯤ꯫ ꯑꯁꯨꯝꯅ ꯈꯟꯅ ꯑꯊꯣꯏꯕꯤ ꯑꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯣꯂꯨꯛꯄ ꯃꯑꯣꯡꯗ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗ, ꯈꯨꯔꯨꯝꯖꯔꯤ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯁꯨ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯑꯊꯣꯏꯕꯤꯕꯨ ꯍꯥꯟꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯉꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯣꯏꯔꯕꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ, ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯦꯕꯥꯔꯤ ꯈꯨꯗꯤꯡꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯕ ꯃꯖꯥ ꯏꯕꯨꯡꯉꯣꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯣ, ꯑꯊꯣꯏꯕꯤ ꯅꯪ ꯑꯣꯏꯔꯦ꯫ ꯒꯨꯍꯥꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ ꯑꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯑꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯑꯊꯣꯏꯕꯤꯁꯨ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯅ ꯑꯁꯨꯝꯅ ꯍꯪꯉꯤ꯫
ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯋꯥꯈꯜ ꯃꯛꯁꯤꯟꯅ ꯃꯥꯏꯊꯣꯡ ꯏꯗꯨꯛ ꯇꯨꯛꯊꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯅꯅꯥꯏ ꯁꯦꯕꯥꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯉꯩ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯆꯤꯟꯇꯥ ꯇꯧꯔꯤꯕꯅꯣ? ꯀꯩꯁꯨ ꯂꯨꯕ ꯋꯥꯐꯝꯗꯤ ꯅꯠꯇꯦꯗ. ꯉꯍꯥꯟꯒ ꯉꯔꯥꯡꯒ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯥꯛꯂꯦꯟꯒꯤ ꯊꯧꯔꯝ ꯑꯃ ꯁꯤꯟꯕ ꯑꯗꯨꯗ ꯑꯩꯒ ꯖꯒꯣꯏ ꯁꯥꯃꯤꯟꯅꯕ ꯅꯨꯄꯤ ꯑꯃꯈꯛ ꯂꯩ. ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯩꯅ ꯈꯪꯍꯧꯗ꯭ꯔꯤ. ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯋꯥꯔꯤꯕꯅꯤ. ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯂꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯊꯤꯕ ꯉꯝꯕꯅꯤ. ꯃꯗꯨ ꯈꯪꯗꯕꯅꯤꯅ ꯑꯩꯁꯦ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯤ. ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯑꯩꯅ ꯀꯝꯗꯧꯅ ꯃꯥꯕꯨ ꯊꯤꯔꯨꯅꯤ? ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯑꯋꯥꯕꯁꯤꯡꯗꯨ ꯑꯊꯣꯏꯕꯤꯗ ꯑꯃꯠꯇ ꯈꯥꯛꯇ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ. ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯁꯛꯈꯪꯗꯕꯤ ꯃꯥꯕꯨ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯈꯣꯏꯗꯥꯔꯨꯕ ꯃꯥꯜꯂꯤ. ꯅꯨꯡꯁꯤꯕꯒꯤ ꯆꯩꯅꯥ ꯐꯪꯂꯕ ꯈꯣꯏꯃꯨ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗꯣ. ꯑꯊꯣꯏꯕꯤꯁꯨ ꯈꯪꯅ ꯈꯪꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯅ ꯈꯟꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯂꯝꯗꯝ ꯑꯃꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯑꯩꯅ ꯊꯦꯡꯅꯗ꯭ꯔꯤ. ꯃꯖꯥ ꯏꯕꯦꯝꯃ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ, ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯕꯨ ꯑꯣꯏꯒꯦꯔꯥ, ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯤ ꯃꯤꯅꯥꯏ ꯅꯩꯊꯥꯡꯕꯨ ꯑꯣꯏꯒꯦꯔꯥ, ꯑꯩꯉꯣꯟꯗ ꯃꯥꯡꯖꯕ ꯑꯃꯠꯇ ꯂꯩꯇꯦ. ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯔꯤ ꯀꯝꯗꯧꯏ ꯌꯦꯡꯂꯒ ꯅꯨꯡꯁꯤꯕ ꯅꯠꯇꯦ. ꯃꯥꯕꯨ ꯃꯥ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅꯤ. ꯑꯗꯨꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯕ ꯑꯁꯤ ꯅꯨꯄꯤ ꯑꯗꯣ ꯍꯟꯊꯕ ꯊꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯁꯨ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯃꯥꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏ, ꯃꯥꯅ ꯍꯟꯊꯕ ꯊꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯗꯨꯅ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯃꯤ. ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯑꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ. ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯗꯨ ꯑꯊꯣꯏꯕꯤꯗ ꯂꯤꯔꯝꯂꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯊꯣꯏꯕꯤ ꯍꯧꯖꯤꯛꯇ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯂꯝꯃꯤ. ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯊꯃꯣꯏꯅ ꯑꯁꯤ ꯌꯧꯅ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯈ꯭ꯔꯕꯗꯤ ꯑꯩ ꯃꯉꯣꯟꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯎꯠꯊꯣꯛꯂꯒꯦ. ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯔꯣꯏ. ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯑꯊꯣꯏꯕꯤ ꯑꯗꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯆꯥꯛꯁꯪ ꯑꯗꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ. ꯃꯥꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯇꯣꯞꯄ ꯁꯤꯕꯥꯔꯤꯁꯤꯡꯗꯨ ꯆꯥꯛꯂꯦꯟ ꯑꯆꯧꯕ ꯑꯃꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯁꯤꯜ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕꯤꯅ, ꯉꯁꯤꯁꯨ ꯑꯃꯨꯛ ꯆꯥꯛꯂꯦꯟ ꯑꯆꯧꯕ ꯑꯃ ꯁꯤꯟꯒꯗꯣꯏꯔꯥ? ꯍꯣꯏ, ꯏꯅꯤꯡꯊꯧꯅ ꯌꯥꯊꯪ ꯄꯤꯔꯛꯂꯦ. ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯃꯇꯧꯒꯨꯝ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯅꯕ ꯑꯇꯤꯊꯤꯁꯤꯡ ꯆꯦꯄꯥꯎ ꯄꯤꯈ꯭ꯔꯦ. ꯃꯗꯨꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯁꯤꯜ ꯂꯥꯡꯂꯤꯕꯅꯤ. ꯑꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯉꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤꯗꯗꯤ ꯑꯩꯍꯥꯛ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯂꯔꯣꯏ. ꯑꯩꯅ ꯇꯣꯏꯅ ꯁꯦꯠꯄ ꯐꯤ ꯑꯃꯟꯕ ꯑꯁꯤ ꯁꯦꯠꯇꯨꯅ ꯆꯠꯂꯒꯦ. ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ. ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯊꯣꯏꯕꯤꯅ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯄꯒꯤ ꯃꯍꯨꯠꯇ ꯑꯊꯤꯕ ꯑꯃꯟꯕ ꯁꯦꯒꯥꯏꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ. ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯣꯏꯕꯤ, ꯀꯔꯤꯅꯣ ꯉꯁꯤ ꯏꯆꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ? ꯅꯪꯕꯨ ꯆꯥꯛꯂꯦꯟꯒꯤ ꯊꯧꯔꯝ ꯑꯗꯨ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯊꯤꯕ ꯑꯃꯟꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤꯕꯗꯨꯕꯨ? ꯅꯠꯇꯦ, ꯃꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯆꯥꯛꯂꯦꯟꯒꯤ ꯊꯧꯔꯝ ꯌꯥꯎꯔꯨꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯆꯥꯅꯨꯄꯤ ꯑꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯃꯟꯕ ꯁꯦꯒꯥꯏꯕ ꯐꯤꯖꯣꯜ ꯑꯁꯤꯕꯨ ꯁꯦꯠꯇꯨꯅ ꯑꯩ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯆꯥꯎꯔꯕ ꯆꯥꯛꯂꯦꯟꯒꯤ ꯊꯧꯔꯝ ꯑꯗꯣ ꯁꯔꯨꯛ ꯌꯥꯕ ꯆꯠꯂꯨꯒꯦ ꯄꯥꯕꯨꯡ. ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯅꯪꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯒꯗꯒꯦꯅꯦ ꯅꯪꯕꯨ? ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯨꯡ ꯅꯆꯥꯅ ꯐꯤꯔꯦꯞ ꯑꯁꯤꯕꯨ ꯂꯧꯖꯕꯅꯤ ꯄꯥꯕꯨꯡ. ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯆꯥꯛꯂꯦꯟ ꯊꯧꯔꯝ ꯑꯗꯨꯗ ꯅꯆꯥꯅ ꯑꯅꯧꯕ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯨꯕꯗ ꯅꯠꯇꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯃꯉꯣꯟꯗꯁꯨ ꯆꯥꯎꯅ ꯃꯤꯅꯝꯈ꯭ꯔꯦ. ꯉꯁꯤꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯆꯟꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯣ ꯐꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ. ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯦ ꯃꯉꯣꯟꯗ ꯎꯠꯇꯨꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯉꯣꯟꯗ ꯈꯪꯍꯜꯂꯒꯦ. ꯃꯕꯨꯛ ꯃꯄꯥꯎ ꯐꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯃꯤꯕꯨ ꯑꯆꯧꯕ ꯃꯆꯥ ꯈꯥꯏꯗꯕ ꯃꯖꯥ ꯏꯕꯨꯡꯉꯣꯅꯤ. ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯁꯤꯟꯕꯤꯔꯛꯀꯅꯤ ꯊꯥꯖꯩ ꯏꯄꯥ ꯏꯕꯨꯡꯉꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯑꯊꯣꯏꯕꯤ ꯑꯗꯨ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟꯅ ꯄꯤꯕ ꯁꯅꯥ ꯑꯃꯗꯤ ꯂꯤꯛ ꯑꯗꯨ ꯁꯤꯖꯤꯜꯂꯤ. ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ.
ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯑꯊꯣꯏꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈꯤꯕ ꯑꯗꯨ ꯀꯔꯤ ꯊꯧꯗꯣꯛꯄꯨ ꯊꯣꯛꯂꯒꯗꯕ ꯈꯟꯅ ꯂꯥꯛꯄꯅꯤ ꯆꯤꯡꯂꯦꯟ꯫ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯑꯊꯣꯏꯕꯤ ꯃꯄꯥ ꯃꯆꯥꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯂꯝꯃꯤ꯫ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄꯤ, ꯑꯃꯣꯠꯄ ꯑꯃꯟꯕ ꯐꯤꯖꯣꯜ ꯁꯦꯠꯄꯤ, ꯂꯥꯏꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯁꯥꯒꯤ ꯃꯇꯤꯛ ꯃꯄꯥ ꯅꯠꯇꯅ ꯑꯗꯨꯛ ꯊꯥꯛ ꯋꯥꯡꯅ ꯁꯤꯜꯂꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯊꯥꯖꯗꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯦꯕꯥꯔꯤꯁꯤꯡꯁꯨ ꯑꯊꯣꯏꯕꯤ ꯃꯄꯥ ꯃꯆꯥꯒꯤ ꯈꯟꯕꯗ ꯃꯈꯣꯏꯅ ꯑꯣꯏꯅ ꯑꯗꯨꯝ ꯏꯀꯥꯏꯕꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯁꯨ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯑꯊꯣꯏꯕꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯍꯦꯛ ꯎꯔꯨꯔꯦ ꯑꯊꯣꯏꯕꯤꯒꯤ ꯉꯛꯁꯝ ꯑꯃꯗꯤ ꯃꯅꯥꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯃꯗꯤ ꯁꯅꯥ ꯑꯗꯣ꯫ ꯍꯦꯛ ꯎꯕꯃꯛꯇꯗ ꯈꯪꯉꯤ ꯂꯤꯛ ꯑꯃꯗꯤ ꯁꯅꯥꯗꯨ ꯉꯔꯥꯡ ꯅꯍꯥꯟ ꯃꯥꯒ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯈꯤꯕꯤ ꯁꯛꯈꯪꯗꯕꯤ ꯁꯛꯍꯦꯟꯕꯤ ꯑꯗꯨꯅ ꯁꯤꯈꯤꯕ ꯂꯤꯛ ꯑꯃꯗꯤ ꯁꯅꯥ ꯑꯗꯨꯅꯤ ꯍꯥꯏꯕ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕ ꯑꯗꯨ ꯑꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯊꯣꯏꯕꯤ, ꯅꯪ ꯅꯠꯇ꯭ꯔꯥ? ꯑꯩꯒ ꯉꯔꯥꯡ ꯑꯃꯗꯤ ꯅꯍꯥꯟ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯈꯤꯕꯤ ꯁꯛꯈꯪꯗꯕꯤ ꯁꯛꯍꯦꯟꯕꯤ ꯑꯗꯣ? ꯃꯥꯅꯦ, ꯅꯪꯅꯦ, ꯅꯪ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ." ꯑꯊꯣꯏꯕꯤꯁꯨ ꯌꯥꯝꯅ ꯅꯣꯂꯨꯛꯄ ꯃꯑꯣꯡꯗ ꯏꯀꯥꯏꯅ ꯈꯨꯝꯃꯤ, "ꯍꯣꯏ, ꯃꯥꯅꯤ ꯃꯖꯥꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯊꯣꯏꯕꯤ ꯑꯩꯍꯥꯛꯅꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯅꯪꯒ ꯄꯨꯟꯅ ꯉꯔꯥꯡ ꯅꯍꯥꯟ ꯃꯐꯝ ꯑꯁꯤꯗ ꯖꯒꯣꯏ ꯁꯥꯃꯤꯟꯅꯈꯤꯕ ꯃꯤꯁꯛ ꯑꯗꯣ." "ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯂꯣꯠꯂꯤꯕꯗꯤ?" "ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯅꯨꯄꯤꯅꯤ, ꯁꯦꯕꯥꯔꯤ ꯃꯌꯥꯝꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕꯤ ꯇꯣꯜꯂꯕꯤ ꯃꯤꯁꯛꯅꯤ꯫ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕꯗꯒꯤ ꯑꯩꯅ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯏꯁꯛ ꯂꯣꯠꯂꯒ ꯊꯧꯔꯝ ꯑꯁꯦ ꯁꯔꯨꯛ ꯌꯥꯖꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯖꯥꯏꯕꯨꯡꯉꯣ." "ꯃꯗꯨꯒꯤꯗꯃꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯣꯟꯖꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯩ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯐꯔꯦ, ꯃꯗꯨꯅ ꯋꯥꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯁꯅꯨ꯫ ꯑꯩ ꯅꯪꯉꯣꯟꯗ ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯀꯦ ꯑꯊꯣꯏꯕꯤ." "ꯀꯔꯤ ꯋꯥꯐꯝꯅꯣ ꯇꯥꯛꯄꯤꯌꯨ ꯃꯖꯥꯏꯕꯨꯡꯉꯣ." "ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯈꯣꯏ ꯑꯅꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯒꯨꯍꯥ ꯃꯅꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ? ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯔꯕꯁꯨ ꯑꯇꯣꯞꯄ ꯂꯝꯗꯝ ꯑꯃꯒꯤ ꯃꯖꯥꯏꯕꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯊꯥꯛ ꯌꯦꯡꯂꯒ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯌꯥꯝꯅ ꯁꯦꯡꯅ ꯑꯃꯛꯄ ꯑꯝꯇ ꯌꯥꯎꯗꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯊꯦꯡꯅꯅꯤꯡꯕ ꯅꯨꯄꯤ ꯀꯌꯥ ꯊꯦꯡꯅꯔꯕꯁꯨ ꯑꯩꯅ ꯅꯪꯒꯤꯗꯤ ꯑꯔꯦꯞꯄ ꯑꯣꯏꯔꯛꯈꯤ꯫ ꯑꯊꯣꯏꯕꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯕꯤꯌꯨ꯫ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ." ꯑꯁꯨꯝꯅ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯂꯕ ꯑꯗꯨꯗ ꯑꯊꯣꯏꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ, "ꯃꯖꯥꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯌꯥꯖꯔꯦ꯫ ꯑꯩꯕꯨ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯇꯥꯂꯣꯏ ꯑꯣꯏꯍꯟꯕꯤꯔꯣ." ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯊꯣꯏꯕꯤ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯈꯖꯥꯏ ꯊꯛꯇ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯊꯣꯏꯕꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕ ꯃꯜꯂꯕ ꯃꯣꯠꯂꯕ ꯁꯦꯒꯥꯏꯔꯕ ꯐꯤꯖꯣꯜ ꯑꯗꯨ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯧꯒꯨꯝ ꯃꯁꯥ ꯃꯇꯣꯝꯇ ꯐꯖꯔꯕ ꯑꯍꯟꯕ ꯐꯤꯖꯣꯜ ꯑꯃꯈꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯉꯥꯡꯕ ꯃꯆꯨ ꯑꯃꯗꯤ ꯏꯁꯤꯡ ꯃꯆꯨ ꯑꯅꯤ ꯃꯌꯥꯟ ꯃꯌꯥꯟ ꯌꯥꯟꯅꯕ ꯌꯥꯝꯅ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯃꯈꯛꯅꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯈꯨꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕ ꯑꯃꯗꯤ ꯑꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯊꯧꯔꯝ ꯁꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯎꯔꯒ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯈꯨꯕꯥꯛ ꯈꯨꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯁꯥꯡꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯊꯤꯕꯗ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯠꯇ ꯐꯪꯂꯛꯇ꯭ꯔꯕ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗ ꯃꯖꯥꯏꯕꯨꯡꯉꯣ ꯑꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯕ ꯐꯪꯕ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯈꯨꯕꯥꯛ ꯈꯨꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯊꯣꯏꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟꯁꯨ ꯌꯥꯎꯔꯤ꯫ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯊꯣꯏꯕꯤꯒꯤꯗꯃꯛ ꯆꯤꯡꯂꯦꯟ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯑꯃꯗꯤ ꯑꯊꯣꯏꯕꯤ ꯃꯈꯣꯏꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯁꯣꯏꯗꯅ ꯌꯧꯔꯒꯅꯤ ꯈꯪꯂꯕꯗ꯫ ꯉꯁꯤꯗꯤ ꯑꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯃꯌꯥꯝ ꯃꯥꯡꯗ ꯎꯠꯊꯣꯛꯄꯗ ꯏꯀꯥꯏꯕ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯒꯤꯗꯃꯛ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯃꯥꯕꯨ ꯇꯥꯂꯣꯏ ꯑꯣꯏꯅ ꯈꯜꯂꯦ ꯈꯪꯂꯕꯗ ꯑꯊꯣꯏꯕꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯈꯟꯖꯈꯤ꯫
ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕ ꯑꯃꯗꯤ ꯑꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯑꯋꯣꯡ ꯑꯋꯣꯟ ꯇꯧꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯒ ꯂꯨꯍꯣꯡꯕꯗꯒꯤ ꯑꯊꯣꯏꯕꯤꯁꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯖꯥꯏꯕꯤ ꯃꯃꯤꯡꯊꯣꯜ ꯐꯪꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯖꯥꯏꯕꯤ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯑꯊꯣꯏꯕꯤ ꯑꯗꯣ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯈꯤꯗ꯭ꯔꯦ꯫ ꯐꯖꯔꯕ ꯐꯤꯖꯦꯠꯅ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯂꯩꯇꯦꯡ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯤꯡꯂꯦꯟꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯖꯥꯏꯕꯤ ꯃꯃꯤꯡꯊꯣꯜ ꯐꯪꯂꯕꯅꯤꯅ ꯁꯪꯒꯣꯜ ꯁꯪꯗ ꯊꯕꯛ ꯁꯨꯕꯒꯤ ꯃꯍꯨꯠ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏ